Akasvani Imphal Kshetrimayum Chitrabhanu na pau pazari ahanbada maru oiba pau. Kendra Steel and Heavy Industries ki Rajya Mantri Sri Bhupati Raju Srinivas Verma na ngasi Nonia Jila da paikaliba tongan batchako thorangi project singing sinkre. Manipur State Commission for Women ki Chairperson T.S. Tiningfang Monsang hairi karigumba angang sing da pamdaba thodo sing thorakpa matam da akiba yauduna mari leneba sing da waklikadabani. Frezo Jila da State Bank of India SBI ki ahanba branch ngasi hangdokre. Pradhanmantri Narendra Modi na hayang Rajasthan ki Asmer da chatina lupa koti lising teratur chatuk marfugi tongan batchako thorangi project kharagi na sangagani kharagi na urep yung tangani amasung cervical cancer dagi ngakthung nabagi damak lebak simatung na chathakadaba human papilloma virus vaccination campaign hayang Pradhanmantri na haudok lagani. Kendra Steel and Heavy Industries ki Rajya Mantri Sri Bhupati Raju Srinivas Burman na ngasi Nonia Jila da tongan batchako thorangi project kaya yeng sinkre. Mantri na ngasi Longmai Common Ground da hek thungnabada Nonia Jila ki Deputy Commissioner Sri Bidyamari Sidharna Jila sigi SP Sri Namsadai Peter Pamai Railways ki Deputy Chief Engineer Bris Naman amasung ate Jila Thaki officials na mahaputaram na okhi. Sri Verma na Longmai ki Primary Health Center da chatuna beneficiaries sing da PMJY ki health card mari khusinaki. Mantri na malengi khwaidi ki wangba railway power awangkhul railway station amasung National Highway kuntratreta paikaliba project chatuna yeng singki. Mantri na Hokchong subdivision ki manungda chanba Rangkhuang Part 1 da Pradhanmantri Awas Yojana Gramin ki makhada saba yum ama beneficiary da khusinaki tungda mantri na district level officers singa DC officer mipam ama pangthoki mipam aduda kendra gi scheme sing miyam da yohana bagi matang da kumna khanaki mantri gi khongchit asigi matang da ekhoi gi none paumi ki paudam ngasi nomagi concepta Union Minister of State for Steel and Heavy Industry Sri Bhupati Raju Srinivasa Burma None District Headquarter da thunglakhi Longmai Common Ground chopper da hek thunglabada None Jila ki Deputy Commissioner amasung SP na taramna okhi madugi tungda None PIC da chatuna PMJ gi beneficiary singda card yenthokhi tungda North East Frontier Railway na sembalagdiba malem gi khwaidagi wangba railway pier bridge number 164 gi fimam yingsinki loinana NF Railway gi Deputy Chief Engineer Naman amasung atay makok thongba official singa wari sanaki loinana awangkhul gi railway station da chatuna yingsinki tungda None DC office complex da chatuna usara thaki amasung departmental singna hangba stall singda koina chatuna yengki DC office ki conference hall da district level officers sing amasung atay line departmental singna PowerPoint presentation utkibaga loinana chokhat thorangi matangda wa kaya tanaminaramki nungthingi pung ahumga minute kuntha manga tabada MOSB Serini Basha Burma Imphal gi damakta chopper tongduna chatkhi Akasvani Imphal gi pawgi namak Longmai None District Headquarter digi awi kamai Sirui Festival lising ani kuntiru ki organizing committee ka Mukhyamantri Yumnang Khemchang ngasi Baburata leiba CM Secretariat Office to unakre unabatu da MLA Singh Sarkar gi mukok tongba official Singh saru yakhi Manipur State Commission for Women amadi The Kids Small School Yaripok na puna sinduna Mahiru amadi nahasina National Character Semba da logo da batogdang amadi pokso eki matang da nomagi oiba awareness program amang ngasi pangtokre Thoubal Jila gi Yaripok da leiba The Kids Small School da pangtoki ba thoram aduda Commission ki Chairperson T.S. Tiningfang Mongsang na hai Mama Mapa Oza Sing School ki Counselor Sing amadi Administrator Sing na angang sing gi yafenab amadi ngak senaba honabada achawa thogdang lowri angang sing bu masangak thokchana pataki tambibegi tangai fadaba lei karigumba angang singda pamdaba thodok sing thorakpada akiba yauduna mari lenaba singda wakakadabani mangna makata na hai school gi oza sing amasung mama mapa sing na khusun naduna angang singbu seksi nangak sembiduna afaba mating leiba nagrik amamam ohenaba honagadabani Thorum adugi technical session da social sciences Dr. Dhanabir Lasham na premarital counseling gi matang da wangang ki amadi Tenopol Jila gi child welfare committee gi member secretary Dargam Kalingna Pokso eki matang da wangang ki thorum aduda commission ki member secretary W Fazatombi Dembi member KS Sophia Kids Small School ki founder amadi administrator na chingba miyoi kana saru yakhi
World Theatre Day ga mari lena Akashvani Imphal na sinduna ngasi register toraba theatre group taramanga khankhre punna theatre group kuntra humdoina makhogi script thasilaklaba matungda ngasi Akashvani Imphal da lottery tawduna theatre group taramanga khangatki makhogi placing mathang thagi kunteretegi Akashvani da sandokpa hogani. Board of Secondary Education Manipur na lobo hojik chathariba high school living certificate examination gi ngasi pangthokriba parikha gi optional subject ta mahut silamba parikha tharamba mahiroi ahum tanthokre hairi. Board ki secretary na thokpa cherol aman hairiba mahiroi ahum asigi manungda anina Lilong Higher Secondary Madrasa dagi aduga amana Kumari High School Heirangkhongjam Center dagini tabiriba pawasi Akashvani Imphal dagini. Fezozila the State Bank of India SBI gi ahanba branch among hasi hangdokre SBI gi chairman Chala Srinavasula Setina online ki khotang da SBI Parbung branch adu hangdokhibani tharum adu da saru yakiba jelasi ki deputy commissioner Mawon Chingna haingasi hangdokleba SBI gi branch asina lamdam adu gi miyangi banking gi khudong chaba kya pibangam lagani tharum adu da SBI Chochanpur gi chief manager police ki officers sing SBI gi staff sing civil society organization gi miyo sing amadi Parbung village authority gi miyo sing saru yakhi English ngani kuntere da pangthok doriba ahan patangka ki mikok thibaga mari lenna Churachandpur zilla gi mini secretariat campus ta numit humni chatharakpa training program amanga shilushengkhe Churachandpur amasung Frezo zilla gi miko amasung yungkok thibagi training asigi manung channa data khomjimba application chingmasing digital technology kya sinnabagi matangda akhang heisina wangangkhi Zilla Taki Vikshidwara Youth Parliament Lisingani Kuntaru ki Imphal West Zilla gi oinangasi Manipur University gi Snell Hall da pangthokre Tharumasi Manipur University gi NSS Cell My Bharat Imphal West ka kusum naraga Youth Affairs amasung Sports Mantraloy gi ming makha da pangthokpani Tharum atu da Manipur University gi Vice Chancellor Professor N Lokendra Singh thabok tagi potharba Bharat Lammi gi Lieutenant General Konsam Himalaya na chingba miyoy kya na sar uyakhi Satellite transmitter hablaba amurfal kol ahum ngasi Tamenglongi Chuiluwang Resting Center dagi marilenaba official singna thadokre ahu alang amasung apapang haina mingthonba amurfal kol ahum adu Wildlife Institute of India Tamenglong Forest Division gi mihusing amadi Chuiluwang village ki volunteer singna thadokibani IDP singi semilon sing fagana na bagi pandamda chengum thaba amasung khoi yokpagi training program amangra Kakching Jilagi Serong Mayai Lekai de Labor Community Hall the Pangtokre Thobal gi Horticulture and Soil Conservation District Officer amasung Waikhong Subdivision Officer ga khusam nadina shinba training asida SGO Waikhong Arvin Hanglem amadi District Officer kaya saru yakhi Central Forest Division Manipur na sinduna forest staff sing oiba comprehensive capacity building program amasung mock drill ama Manipuri Labor Forest Office Complex sa pangtokre term asina Wildlife Protection Act Indian Forest Act amasung Manipur Forest Rules mapungphana chanan pada chawna mating oregani term adu the Conservator of Forest Central Circuit amasung Special Secretary RK Amarjina introspecting our role as forester habihiram da wangangki term adu the forest vivaki official sing saru yakhi Director of Environment and Climate Change Sindana plastic na nambul turir ki ising da apan ba piba amasung isingi awaba thenana ba traditional water harvesting gi lamda pawmising gi khanene na bigi thorum ama heng pangthokani Imphal gi Dhanmanjari University da pangthokda ba thorum adu da University asigi Vice Chancellor Professor W Chan Babu Singh amasung Director of Environment and Climate Change ki Director Dr T Braja Kumar Singh sar yagani thorum adu da plastic na nambul turir gi ising da apan ba piba amadi isingi awaba thenana ba traditional water harvesting matang da resource person singna wangangani Akashvani Imphal ki pau tabiri Pradhanmantri Narendra Modi na heng Rajasthan ki asmai da chatuna lupa koti lising teratru chatruk marfu gi tongan ba chakot torang gi project kharagi na sangagani kharagi na urep yung tangani chakot torang gi project sing adugi manung da urban development water supply lambi thong ithoi lokhong energy amasung udyog sing chakot hanana ba yauri Sri Modi na miyangi mipam amadasu wangangani ana laing gilam da khudong chana ba amadi nupi singbu hena yaifana bagi damakta Pradhanmantri na lebak sin ba tungna chathagata ba chehi taramari gi nupi musa singi damakta human papilloma virus HPV vaccination heng hokdokani masina nupi singda naganba cervical cancer ngaktopada chawna mating oiragani masina leba sigi nupi macha amasung nupi singda haksel gi fibam fagat hanbada achobo khongthang ama oiragani Pradhanmantri na heng sangata ba national highway project singi manungda
Batikui Jaipur Fawba Samnagataba Rail Mari Leba Greenfield Expressway Amritsar Jamnagar Economic Corridor gi tare suba section gi len taruk leba SS Control Green Highway amasung Delhi Badoda SS Control Greenfield Expressway gi tara mari suba section gi len lipan leba carriageway yauri Sri Modina Jodhpur Sahar da len mari leba elevated road amasung Baranjila da Malab Mori Mangrove Barren State Highway su urep yung tamgani miyam da thava fanganaba amadi naha sing basakti pi ne bagi damakta Pradhan Mantri na Rajasthan gi tongan ba sarkar ge vibhag sing amasung organization sing da nongna thabak changla ga daba miyoli sing kunmathoi chanipan su appointment letter sing khusin nagani Sri Modina Gujarat tasu heng chakani mahangna heng numidang wairam Solanda leba Micron Semiconductor India Private Limited the Semiconductor Assembly Test amading Packaging ATMP Facility sangakani masina var ki semiconductor sem sabagi lamda anoba pandu ama hangtupang ngamlagani masina malemda var ena semiconductor putopagi lamda achoba mapam ama kanbang ngamlagani tungda mapam aduda pangtokpa miyangi mitin amadasu Sri Modina wa ngangani Pradhan Mantri Narendra Modi na haidi Lisingani kuntara ki kendra ki budget asi technology reforms amasung finance ta miyang thamba Vikshit Bharat oina bagi roadmap amani Pradhan Mantri na wafam asing asi technology reforms and finance for Vikshit Bharat habiram da pangtokpa post budget webinar amada phongdokibani webinar asida infrastructure banking sector reforms financial sector architecture amasung tax reform ki khutangda miyangi punshimhing laithio na bagi matangda khanaki Kendra Baza listening and kuntara ki matungda maru eba hiram singda pangtokadaba webinar singi manungda ngasigi asina ahanbani senba chahi listening and kuntara ki oina budget ta loktoki basing ningthina thabak paikha ba pandamda webinar singasi sinbani masida udyog financial institutions sing market partners sing udyog luching basing amasung akhang haikana budget ta loktoki basing mapung phana thabak paikha na ba punna hona nabagi tanja ma piri Rashtrapati Draupadi Murmu ngasi Rajasthan ki Jaisalmer da chatuna Indian Air Force ki Bayu Sakti da saruk yaki nimit ini ki khongchata Rashtrapati Draupadi Murmu ngarang rajya aduda thunglakibani Bayu Sakti asigi manung channa Air Chief Amar Pran Singha galona na var ki ahanba design oriba LCS prachata Rashtrapati na tongki madugi tungda Bharat Pakistan ngkhoi de lebra Prokhan Hill firing range ta pangthokpa Bayu Sakti gi mapung iba thorom da saruk yaki Hauzik sana bagi pau Heirangkhongjam Bhavan degi All India Football Federation na sinba tarani pan suba Manipur State League lising anikun ka mga kun kataruki ngasi lamlong tungkong talaiba artificial turf ground sana kiba match amada USA na Neroka FC bo panzel ahum sinoda toiki District Football Association Thobana Sinduna Tha Sigi Tara Maridagi Satharakpa Manga Suba El Memcha Debi Memorial Super Division Football League Tournament lising anikun kataruk na sit loisin kre Zila asigi Thobal ningumamda leba Mini Stadium de Satharakpa Tournament asida Yaripok FC na winner oiki Aduga SOC DEC Wangzingna ani suba taki Super Division League asida punna tim taruk na saruk yaki Manipur Veteran Cricket Association sinba tara humdoi suba T20 Manipur Veteran Cricket Tournament lising anikun kataruki ngasi lang thabal public ground sana kiba match ta Gem Khangempali na LCCC lilong sa Zingbu wicket mari da twiki tara suba MNCA W Pralada Amadi W Ramananda Elite Trophy lising anikun ka mga kun kataruki ngasi Thobal Zila gi moising public ground sana kiba match amada Trau kwa kaitel na res kwai nagamapa lamabung lekay bu wicket ni panda twiki tournament asi gi Imphal gi Larenzam public ground sana kiba atopa match amada RCA lilong na CRAU kamnam bazabu rantara ni tuide twiki Thobal Zila gi tenta haibung Transculity Club na sindu na pangtokpa ahum suba TQS Trophy lising anikun kataruk let Irungbom Birbal Memorial State Level Open Cricket Tournament ta MKS Singmayrong na winner oikre ngasi sana kiba final match ta MKS Singmayrong na Fashion Queen Thobal busuk na giran mari da twiki tournament asida tim tara taruk na group mari khaidok tu na sanaki Ksh.Chitrabhanu Takachari Bhavan Aroiba da Maroiba Pau Amukhana
Kendra Steel and Heavy Industries ki Raja Mantri Sri Bhupati Raju Srinivas Burman ngasi Nonia Jilla da Pakhaliba tongan batchako thorangi project singing singkre Manipur State Commission for Women ki Chairperson TS Tinifang Moshana Haidi karigumba angang sing da pamdaba thodok sing thorpa matam da akiba yaudna mari leneba sing da wakat kadabani Frezo Zilla da State Bank of India SBI gi ahanba branch amangasi hangdokre Pradhan Mantri Narendra Modi na hayang Rajasthan gi Ajmer da chatuna lupa koti lising teratru chatuk marfugi tongan batchako thorangi project kharagini sangagani Karagin Urep Yung Tongani Amasung Lebak Samatuna Chatagadaban Nupimasa Singo Eba Huben Papilno Virus Vaccination Campaign Hang Pradhan Mantri Hodok Lagani Paulizeri.